Kuki Militant Singna Imphal East District ki Yangangpokpi Police Station ki manung chanba Sabungkhok Khunau amadi thangnana lairiba Maitai Khun singda ngasi nongalamdai pung 3:30 tarakpada nongmai amadi bom kapsilaktuna landarakre. Kuki Militant Singna Landarakpa aduda Khun Ngakpa 3 sokhibaga loinana lambi thinglamba Meira Paibi singda army na sasan phubagum phukre. Thaudok aduda Meira Paibi Kayamarum asokapan nangkhibaga loinana asokpa sing hospital da pukatuna laikannakre haire. Thaudok thofamdagi IT News na fangba pauda Kuki Militant Singna Landarakhiba adu ngasi ayuk anganbada Sabungkhok Khunaugi maning thangba chingkhonggi chekon amagi mayada leiba sangram haina khangnaba Kuki gi khundagi nongmai amadi bom kapa horakibani. Ayuk pung 4 tarakpada Kuki singna nongmai kapa lepkhraba matung nungthil pung 1 tarakpada amuk hana nongmai amadi bom kapa horakpadagi state force amadi Khun Ngakpa singnasu khud handuna nongmai kapnakibani. Khud thoknabadada Maitegi Khun Ngakpa miyoi 3 adu bom machet amadi nongmai maruna panduna sokibani hairi. Pau asina hai khud thoknabadada Khun Ngakpa khunja 3 sokle haibagi pau phangbaga asokpa sing Lokthokna hospital da punabagi damak ambulance sing changsilubada hana leiramba army sing na thingduna ambulance sing du changhandana thamki tungda mafam aduda leiramba Meira Paibi singa muknaduna ambulance adu changhanki amadi asokpa sing puthorakhi bani hairi nongmai kapna bagi thodok aduda mafam aduda leiriba central force singi thawongbu thajadaba maramna Meira Paibi sing na thingduna nongmai kapna riba mafam aduda army changhankhide Saijang area da lambi thingduna leiramba Meira Paibi singda army na sasan da phubagum tana duna chaina kanduna pokhibaga loinana tear gas cell sing kaptuna tankhaikhre army na phubagi thodok aduda Meira Paibi tare lom asogapan nangki hairi Nakalamaromda nongmai kapna bagi thodok adugi pau launana bagi damak ISTV Tom TV Impact TV IS komamadi tongan ba media housing gi paumi singsu mapamaduda changsinki Paumi sing adu kumapamaduda hana leiramba 20 Jat Regiment amasung 54 GR gi apunba timna thingki amadi video footage phauba muthathanki 20 Jat Regiment amasung 54 GR personnel singi ka henba thawong adubo All Manipur Working Journalists Union amju amadi Editors Guild Manipur EGM na akan mamongda yaningdaba phongdokre 한다고 언니 Amina saya tinggal kolej agak hai bom ko beta gi sumbra koi jo tingjane chang changge ya ni khana kuina lei ya ko ado moi Meira Paibi ma ben jingna tawra nam fu da thajil lag kale to sono kale sejangda army ke na pure nung chida laiti nung ta laiti me gare sa sa kholo suno ko adu ya pra pa sini ni pi ka kan ya pra na phu la pra na ko ki ki mo ata ko ki ki mo ata sa ni mo gari si si na kham si ka ni ma ka ni da Kau ida ada sebelum ni. Tu ada ke arah baik, ada ke ni pasti nak pun kata apa ni. Tu ada ni pasti nak pun kata ni, mau di gila ya. Kerai tu fine no. Tu, dia pergi sepak aku je ni mi. Asyik ni mau minat tu. Nanti, tu bahasa bunga tu korang tu korang. Asyik pergi apa tu asyik. Nak minum ibu, asyik pergi pulang, tak apa ni minum ibu.
tông akwai yan bang dia na o mi nei ko akwai yan bang dare mi ai ka ku da ka ko ka cha da ku da ka ko mi ki mo ku mi ki mo ku ki mo ki ti ro ku ki mo ta moi ari ya me ha ba no ya ba ya ni ko Ui, cắt cho mình lại cái này mình đây. Ôi, chị em phá hô cái đừng những người tay thì không nghe đấy. 손을 빨리. 소장들은 소장들. 장투! 하투라! Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.